Sagang mitai khulda kuki militant sing nongmai round kaya marum kapsilakre. Bisnupur district ki Kumbi police station ki manung chana lairiba sagang mitai khulda ngasi nungthil pung ahum lom tabu matamda kuki militant sing na nongmai round kaya marum kapsinduna landarakpadagi khunja sing yamna chawna mipaiba pukna re hairi. Pause sina khunja sing dagi phangbu paugi matung inadi kuki militant sing nongmai kapsilakliba si haukta kuki khuldagini. Khulasi handaki kanglup ki irang asida kuki sing laiba ngamdabadagi mayum thadokuna loinamak chenakhrabani. Adubo numit kharanigi mamangda kuki militant singa loinana khul asida sangsilaktuna JCB na chungba sijanaduna lambi kaktuna kuki sing amuk han leisinbagi thabak chatharakpani. Loinana haukta kuki khul asida senthorak luraba kuki sing leire haiduna khanganbagi thabak chatharakpaga loinana sagang mitai khulda nongmai kapsinduna landa silakpani hairi. Pausina hai kuki militant sing nongmai kapsilakpa adu nungthil pung mari fawba matat oina chatharakhi. Nongmai kapsilakpa aduda sagang mitai khul maningda leiriba BSF ki kangbuna khud handuna nongmai round kaya kapki. Nongmai kapnaba sida haujik fawbada misi mina amadi asok apan yawbagi pawdi phangdre.